ꯍꯧꯖꯤꯛꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:45 ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯦꯞꯆꯔꯝꯕ ꯑꯗꯨꯗꯒꯤ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯗ ꯂꯩ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯁꯤ ꯃꯊꯨꯔꯥꯄꯨꯔ ꯄ꯭ꯔꯦꯁꯕꯤꯇꯦꯔꯤꯌꯟ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯊꯥꯏ ꯄꯤꯌꯣ ꯖꯤꯕꯟ ꯒ꯭ꯔꯥꯝ ꯀꯁꯥꯔ ꯑꯁꯥꯝ ꯏꯁꯇꯥꯕ꯭ꯂꯤꯁ 2006 ꯍꯥꯏꯗꯅ ꯁ꯭ꯀꯨꯜꯁꯤꯃ ꯂꯩ꯫ ꯃꯁꯤ ꯁ꯭ꯀꯨꯜꯁꯤꯗ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯌꯥꯝꯅ ꯇꯝꯃꯤ꯫ ꯁ꯭ꯋꯥꯏꯁꯤꯗꯁꯨ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯑꯁꯤꯕꯨꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣ ꯂꯩꯕꯅꯤ ꯍꯥꯏꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯦ꯫ ꯃꯃꯥꯡ ꯈꯔ ꯆꯀꯠꯆꯒꯦ ꯃꯩꯇꯩꯁꯤꯡ ꯂꯩ꯫ ꯁꯨꯃꯥꯏꯅ ꯇꯧꯅ ꯁ꯭ꯀꯨꯜꯗꯩ ꯆꯪꯖꯔꯛꯄꯁꯤ ꯃꯩꯇꯩ ꯂꯩ꯫ ꯁꯤꯗ ꯃꯩꯇꯩ ꯏꯕꯦꯝꯃ ꯑꯃ ꯀꯩꯅꯣ ꯇꯧꯔꯤ꯫ ꯏꯕꯦꯝꯃ ꯃꯩꯇꯩꯅꯤꯀꯣ? ꯃꯩꯇꯩ ꯉꯥꯛꯇꯅꯦꯕ꯫ ꯀꯌꯥꯝ ꯀꯨꯏꯔꯛꯑꯦ ꯁꯤꯒꯤ ꯌꯨꯝꯁꯤ ꯂꯩꯔꯛꯄ? ꯑꯣ, ꯃꯩꯇꯩ ꯂꯩꯔꯦ꯫ ꯑꯗꯣ ꯊꯣꯡ ꯑꯃ ꯂꯩ꯫ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯕꯥꯝ ꯔꯤꯖꯥꯕ ꯆꯤꯡꯗꯣꯔꯤꯕ꯭ꯔꯥ? ꯑꯣ, ꯁꯤꯒꯤꯗꯤ ꯆꯤꯡꯗ꯭ꯔꯤ, ꯕꯥꯝ ꯔꯤꯖꯥꯕ ꯆꯤꯡꯗ꯭ꯔꯤ ꯁꯤꯗꯗꯤ꯫ ꯁꯤ ꯃꯙꯨꯔꯥꯄꯨꯔ ꯆꯤꯡꯉꯦꯕ꯫ ꯃꯙꯨꯔꯥꯄꯨꯔꯁꯤꯗ ꯁꯤꯗꯤ ꯏꯕꯦꯝꯃ ꯅꯣꯏ ꯀꯌꯨꯝꯒꯤ ꯌꯨꯝꯅꯣꯁꯦ? ꯌꯨꯝꯅꯥꯛ ꯀꯔꯤ? ꯇꯣꯡꯕ꯭ꯔꯝ꯫ ꯇꯣꯡꯕ꯭ꯔꯝꯒꯤꯅꯦꯕ꯫ ꯂꯩꯕꯥꯛꯁꯤ ꯆꯤꯡ ꯇꯦꯝꯈꯥꯏꯔꯒ ꯍꯤꯡꯒꯣꯜ ꯑꯣꯏꯗꯣꯏ ꯌꯨꯝꯐꯝ ꯑꯣꯏꯔꯛꯀꯗꯣꯔꯤꯕ? ꯏꯕꯦꯝꯃꯗꯤ ꯀꯔꯤ ꯂꯝꯅꯤꯉꯣ? ꯃꯣꯡꯒꯣꯜꯄꯨꯔꯒꯤ? ꯑꯗꯒꯤ ꯑꯣ, ꯑꯠꯆꯥ ꯑꯠꯆꯥ꯫ ꯀꯔꯤ ꯃꯤꯡ ꯀꯧꯕ? ꯕꯤꯟꯗꯥ꯫ ꯑꯣ, ꯁꯤ ꯀꯩꯅꯣ JCB ꯇꯧꯔꯤ ꯅꯠꯇ꯭ꯔꯣ? ꯌꯨꯝ ꯅꯧꯅ ꯁꯥꯕꯒꯤ ꯄ꯭ꯂꯥꯟꯅꯤꯅꯦ꯫ ꯑꯗꯨ ꯆꯤꯡꯗꯣ ꯑꯗꯨꯝ ꯂꯩꯔꯒ ꯆꯤꯡ ꯃꯊꯛꯇ ꯁꯥꯕꯗꯤ ꯀꯩꯗꯧꯒꯦ? ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯔꯤꯒꯤ? ꯅꯠꯇꯦ ꯍꯥꯏꯖꯒꯦꯕ꯫ ꯍꯥꯏꯔꯣ꯫ ꯃꯌꯥꯝꯅ ꯂꯦꯚꯦꯜꯗ ꯂꯩꯔꯛꯄ ꯇꯥꯔꯗꯤ ꯑꯩꯁꯨ ꯂꯦꯚꯦꯜ ꯂꯩꯒꯦꯕ꯫ ꯑꯁ ꯅꯠꯇꯦ, ꯋꯥꯡꯕ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ? ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ ꯍꯥꯟꯅ꯫ ꯑꯩ ꯃꯃꯤꯡ ꯗꯦꯕꯣꯖꯤꯠ ꯁꯤꯡꯍ꯫ ꯗꯦꯕꯣꯖꯤꯠ, ꯅꯣꯏꯁꯨ ꯀꯔꯤ? ꯌꯨꯝꯅꯥꯛꯇꯣ, ꯌꯨꯝꯅꯥꯛꯇꯣ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯀꯩꯅꯣꯁꯤꯅ ꯅꯣꯏ ꯌꯨꯝꯅꯥꯛꯇꯣ, ꯌꯨꯝꯅꯥꯛꯇꯣ꯫ ꯑꯩꯈꯣꯏ ꯇꯣꯡꯉꯝꯅꯤ꯫ ꯇꯣꯡꯕ꯭ꯔꯝ꯫ ꯑꯩꯈꯣꯏ ꯖꯥꯠꯁꯦ ꯍꯥꯏꯗꯤ ꯇꯣꯡꯉꯝꯅ ꯅꯝꯃꯦ꯫ ꯅꯪ ꯔꯤꯖꯥꯕꯇꯩ ꯍꯣꯡꯗꯣꯔꯛꯏꯔꯣ? ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕꯅꯤ ꯑꯩꯈꯣꯏ꯫ ꯍꯥꯟꯅꯗꯒꯤ? ꯑꯣ, ꯁꯤꯗꯩꯁꯤꯗ ꯌꯨꯝꯁꯤ ꯅꯣꯏꯒꯤ ꯁꯤ ꯈꯛꯇꯔꯣ? ꯑꯁꯣꯝꯒꯤꯁꯤ ꯃꯌꯥꯡꯒꯤꯔꯣ ꯀꯩꯅꯣ? ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯂꯝ ꯉꯛꯇꯅꯦꯕ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯊꯥꯏꯅꯉꯩꯗ ꯂꯣꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯌꯣꯟꯊꯣꯛꯈꯤꯕ ꯑꯍꯟꯁꯤꯡꯅ ꯍꯧꯖꯤꯛꯇ ꯃꯇꯥ ꯆꯥꯔꯛꯑꯕ꯫ ꯃꯇꯥ ꯆꯥꯔꯛꯑꯕ꯫ ꯅꯪ ꯍꯧꯖꯤꯛ ꯀꯩ ꯇꯧꯔꯤꯒꯦ? ꯑꯩꯁꯤ ꯒꯥꯔꯤ ꯊꯧꯔꯤ꯫ ꯒꯥꯔꯤ ꯑꯆꯧꯕꯔꯣ ꯀꯔꯤꯅꯣ? ꯃꯆꯥꯅꯤ꯫ ꯑꯣꯇꯣ ꯊꯧꯔꯤ꯫ ꯑꯣꯇꯣ ꯊꯧꯋꯦꯕ? ꯑꯗꯨꯁꯨ ꯐꯩꯅ ꯀꯩꯅꯣꯅꯦ꯫ ꯅꯣꯏ ꯗꯨꯀꯥꯟꯒ ꯇꯧꯕ ꯌꯥꯅꯤ꯫ ꯅꯪ ꯁꯤꯕ ꯃꯟꯗꯤꯔꯗꯤ ꯌꯥꯝ ꯐꯖꯅ ꯁꯥꯔꯦꯅꯦ꯫ ꯑꯣ, ꯅꯠꯇꯦ ꯁꯤꯒꯤꯁꯦ ꯃꯊꯨꯔꯥꯄꯨꯔꯁꯦ, ꯃꯙꯨꯔꯥꯄꯨꯔ ꯍꯥꯏꯕ꯭ꯔꯣ ꯃꯊꯨꯔꯥꯄꯨꯔ ꯍꯥꯏꯕ꯭ꯔꯣ? ꯃꯊꯨꯔꯥꯄꯨꯔ꯫ ꯃꯊꯨꯔꯥꯄꯨꯔꯁꯤꯗ ꯃꯩꯇꯩ ꯌꯨꯝ ꯀꯌꯥ ꯂꯩꯔꯒꯦ? ꯑꯩꯈꯣꯏꯁꯦ ꯃꯨꯊ꯭ꯔꯥꯄꯨꯔꯁꯤꯒ ꯌꯨꯝ ꯂꯥꯡꯉꯤꯁꯦ ꯑꯁꯤꯒꯤ ꯍꯦꯛ ꯆꯪꯉꯛꯄꯗ ꯑꯣꯖꯥ ꯍꯦꯝꯕꯥꯕꯨ 35 ꯂꯩꯔꯦ 35꯫ 35ꯔꯣ? ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ 100 ꯂꯩꯔꯝꯒꯅꯤ꯫ ꯑꯣ꯫ ꯕꯥꯝ ꯔꯤꯖꯥꯕꯇ꯫ ꯑꯣ, ꯕꯥꯝ ꯔꯤꯖꯥꯕ ꯆꯪꯒꯦ ꯇꯧꯕꯅꯤ꯫ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯗꯩꯗꯤ ꯕꯥꯝ ꯔꯤꯖꯥꯕ ꯆꯤꯡꯗꯣꯏꯅꯦꯕ꯫ ꯕꯥꯝ ꯔꯤꯖꯥꯕ꯫ ꯕꯣꯏ, ꯀꯩꯗꯧꯔꯤꯅꯣ? ꯂꯩꯕꯥꯛꯇ ꯁꯥꯟꯅꯔꯤꯔꯣ? ꯏꯁ, ꯅꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯌꯣ꯫ ꯀꯤꯁꯟ ꯀꯧꯋꯦ? ꯑꯃꯨꯛꯀ ꯍꯥꯏꯌꯣ꯫ ꯀꯤꯁꯟ꯫ ꯂꯥꯏꯔꯤꯛ ꯇꯝ ꯆꯠꯂꯕꯣ? ꯆꯠꯇ꯭ꯔꯤꯌꯥ? ꯆꯠꯇ꯭ꯔꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯁꯤ ꯀꯔꯤꯅꯣ? ꯂꯧꯕꯨꯛꯂꯣ ꯇꯨꯔꯦꯜꯂꯣ ꯀꯩꯅꯣ? ꯐꯤꯁꯔꯤꯅꯦꯕ? ꯅꯣꯡꯖꯨ ꯊꯥꯗ ꯏꯁꯤꯡ ꯂꯩꯗꯣꯏꯅꯦꯕ? ꯑꯣ, ꯑꯠꯆꯥ ꯑꯠꯆꯥ꯫ ꯑꯩ ꯏꯝꯐꯥꯜꯒꯤꯅꯤ꯫ ꯑꯧ꯫ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗ ꯂꯩꯌꯦ꯫ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗꯩ ꯂꯥꯛꯄꯅꯤ꯫ ꯅꯨꯡꯉꯥꯏ ꯅꯣꯏ ꯁꯤꯕ ꯃꯟꯗꯤꯔꯗꯤ ꯐꯖꯅ ꯍꯦꯛꯇ ꯁꯥꯔꯦꯅꯦꯀꯣ? ꯇ꯭ꯔꯤꯅꯥꯠꯀ ꯀꯠꯄ꯭ꯔꯣ? ꯍꯟꯗꯛꯀꯤ ꯀꯠꯈ꯭ꯔꯕ? ꯀꯩꯗꯧꯉꯩ ꯍꯟꯗꯛꯇ ꯁꯪ ꯀꯥꯏꯅꯦꯕ? ꯏꯁ, ꯐꯖꯅ ꯁꯥꯈ꯭ꯔꯦꯕꯣ꯫ ꯑꯣ ꯑꯣ ꯑꯣ, ꯐꯩꯅꯦ꯫ ꯑꯗꯩꯗꯤ ꯌꯨꯝꯒ ꯆꯥꯎꯅ ꯃꯔꯥꯏ ꯁꯥꯖꯔꯗꯤ ꯌꯨꯝ ꯁꯥꯗꯣꯔꯕꯅꯤꯅꯀꯣ꯫ ꯍꯟꯗꯛ ꯀꯩꯅꯣ ꯏꯟꯗ꯭ꯔꯋꯥꯁꯀꯤ ꯌꯨꯝ ꯂꯩꯌꯦꯅ ꯃꯆꯥ ꯑꯣ, ꯁꯥꯒꯦ ꯐꯩ ꯐꯩ ꯐꯩ꯫ ꯅꯣꯏꯗꯤ ꯀꯔꯤ ꯁꯨꯏ? ꯀꯔꯤ ꯁꯨꯏ?
ꯑꯩꯈꯣꯏ ꯀꯔꯤꯝ ꯁꯨꯗꯦ ꯌꯨꯝꯗ ꯂꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯧꯗꯤ ꯎꯔꯤ ꯅꯠꯇ꯭ꯔꯣ ꯂꯧꯒ ꯂꯩꯇꯦ ꯂꯩꯇꯦ ꯂꯧ ꯂꯩꯇꯤꯌꯥ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇ ꯂꯣꯏꯈ꯭ꯔꯦ ꯑꯃꯕ ꯀꯔꯤꯝ ꯂꯩꯖꯗꯦ ꯁꯤ ꯈꯛꯇꯅꯤ ꯁꯤ ꯈꯛꯇ ꯑꯗꯨꯗꯤ ꯃꯥꯅ ꯄꯨꯁꯤꯜꯂ ꯆꯥꯔꯦ ꯄꯨꯁꯜꯂꯒ ꯏꯅꯥꯎ ꯅꯨꯄꯥ ꯑꯃꯈꯛꯇ ꯂꯩꯔꯤ ꯃꯥꯁꯨ ꯑꯗꯨꯝ ꯔꯨꯖꯤ ꯁꯨꯕꯒ ꯑꯣ ꯑꯗꯨ ꯐꯩ ꯆꯦꯛꯀ ꯄꯩꯔꯛꯑꯦ ꯌꯨꯝ ꯃꯔꯥꯏ ꯆꯥꯎ ꯁꯥꯖꯔꯛꯆꯅꯤ ꯆꯥꯁꯤꯗꯤ ꯏꯁꯣꯔ ꯀ꯭ꯔꯤꯄꯥꯗꯩ ꯁꯨꯝ ꯑꯥ ꯇꯧꯔꯤꯁꯤꯅꯤ ꯑꯥ ꯑꯥ ꯑꯣ ꯍꯣꯏ 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 ꯌꯥꯝ ꯐꯔꯦ ꯐꯔꯦ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯗꯣ ꯑꯗꯨꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯨꯅꯤꯅ ꯍꯥꯎ ꯀꯔꯤ ꯃꯟꯗꯤꯔꯗꯣ ꯀꯥꯞꯄꯨ ꯍꯥꯏꯌꯦ ꯀꯥꯞꯄꯦ ꯑꯩ ꯃꯟꯗꯤꯔ ꯀꯥꯞꯄꯦ ꯅꯪ ꯃꯟꯗꯤꯔꯁꯦ ꯌꯥꯝꯅ ꯃꯅꯨꯡꯗ ꯌꯦꯡꯉꯨ ꯗꯥꯗꯣ ꯍꯥꯎ ꯃꯅꯨꯡꯗ ꯑꯗꯨ ꯃꯃꯥꯏꯗꯣ ꯌꯦꯡꯉꯨ ꯑꯗꯨꯁꯨ ꯀꯥꯞꯄꯣ ꯍꯥꯏꯒꯨꯝꯅ ꯌꯥꯝ ꯔꯥꯁꯤ ꯂꯩꯅ ꯌꯥꯝ ꯐꯖꯅ ꯍꯦꯛꯇ ꯇꯧꯈ꯭ꯔꯦ ꯐꯩ ꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯥ ꯔꯥꯁꯤ ꯂꯩ ꯑꯥ ꯔꯥꯁꯤ ꯂꯩ ꯍꯣꯏꯕ ꯄꯨꯄꯨꯅ ꯃꯥ ꯐꯣꯇꯣ ꯀꯥꯞꯈ꯭ꯔꯦ ꯐꯣꯇꯣ ꯀꯥꯞꯈ꯭ꯔꯦ ꯐꯤꯂꯝ ꯀꯥꯞꯄꯤꯃꯤ ꯍꯥ ꯅꯪ ꯁꯤꯅꯤꯃꯥ ꯀꯨꯝꯒꯦꯔꯣ ꯁꯤꯅꯤꯃꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯗꯒꯤ ꯇꯣꯡꯕ꯭ꯔꯝꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯦ ꯅꯣꯏꯗꯤ ꯏꯁꯤꯡ ꯀꯗꯥꯏꯗꯒꯤ ꯁꯣꯛꯏꯕ ꯆꯥꯕꯗꯤ ꯃꯤꯒꯤ ꯒꯨꯍꯥꯗꯒꯤ ꯆꯥꯏ ꯒꯨꯍꯥꯗꯩ ꯆꯥꯏꯌꯦꯕ ꯏꯁꯤꯡꯗꯤ ꯂꯥꯛꯇ꯭ꯔꯦꯕ ꯇꯨꯔꯦꯟ ꯃꯆꯥ ꯑꯃꯈꯛ ꯂꯩꯗꯨ ꯑꯣ ꯁꯤꯖꯤꯟꯅꯩ ꯇꯨꯔꯦꯟ ꯏꯁꯤꯡ ꯀꯪꯗ꯭ꯔꯣ ꯁꯤ ꯀꯪꯗꯦ ꯏꯁꯤꯡ ꯌꯥꯝ ꯅꯩꯕ ꯅꯠꯇꯦꯅ ꯐꯩ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯤꯗꯩꯁꯤꯗ ꯊꯣꯛꯄꯒ ꯁꯤ ꯕꯦꯔꯥ ꯈꯥꯕ ꯍꯥꯏꯗꯥꯏ ꯁꯨꯃꯥꯏꯅ ꯈꯥꯕꯁꯦ ꯏꯕꯦꯝ ꯍꯣꯏ ꯌꯨꯝꯅ ꯀꯔꯝꯕꯅꯣ ꯁ꯭ꯀꯨꯜ ꯃꯄꯥꯟꯗ ꯏꯕꯦꯝꯃꯩ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯩꯃꯍꯟ ꯂꯩꯃꯟ ꯀꯔꯣꯝ ꯅꯤꯉꯣꯟꯅꯣ ꯀꯌꯨꯝ ꯅꯤꯉꯣꯟꯅꯣ ꯑꯩꯁꯦ ꯆꯤꯟꯗꯣꯜ ꯂꯩꯀꯥꯏ ꯁꯤꯅꯥꯏ ꯆꯤꯟꯗꯣꯜ ꯂꯩꯀꯥꯏ ꯑꯣꯏꯅꯥꯝ ꯅꯤꯉꯣꯜ ꯑꯣꯏꯅꯥꯝ ꯅꯤꯉꯣꯟꯅꯦꯕ ꯁꯤꯗꯅ ꯌꯨꯝ ꯄꯥꯜꯂꯤꯅ ꯀꯌꯨꯝ ꯅꯤꯉꯣꯜ ꯀꯌꯨꯝꯗ ꯀꯩꯅꯣꯗ ꯏꯔꯣꯝꯗ ꯅꯨꯄꯥ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯁꯤ ꯂꯩꯁꯤꯔꯥ ꯊꯕꯛꯀ ꯇꯧꯗꯦ ꯁꯔꯀꯥꯔꯒꯤ ꯁꯤ ꯅꯣꯏꯒꯤ ꯀꯩꯅꯣꯔꯣ ꯒꯥꯔꯤ ꯆꯠꯂꯤꯗꯨꯝ ꯅꯣꯏ ꯏꯪꯒꯣꯜꯂꯣ ꯃꯥꯅꯤ ꯑꯣ ꯑꯁ ꯐꯩꯅꯦ ꯌꯨꯝ ꯁꯥꯕꯒꯤ ꯄ꯭ꯂꯥꯟꯂ ꯀꯩꯅꯣ ꯅꯠꯇꯦ ꯀꯔꯤ ꯀꯣꯏꯅꯕ ꯍꯤꯟꯖꯥꯡ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯇꯝꯕꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯁꯨ ꯂꯩꯔꯦ ꯁꯔꯀꯥꯔꯒꯤꯁꯨ ꯂꯩꯔꯝꯒꯅꯤ ꯁꯣꯏꯗꯅ ꯂꯩ ꯑꯥ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯑꯣꯏꯔꯗꯤ ꯈꯔ ꯊꯥꯞꯄꯦ ꯗꯣꯂꯥꯏꯔꯣꯝꯗ ꯗꯣꯂꯥꯏꯗ ꯆꯠꯇꯥꯕ ꯑꯣ ꯑꯗꯨꯁꯨ ꯀꯩꯅꯣ ꯂꯩꯇ꯭ꯔꯦ ꯃꯩ ꯂꯩꯔꯦ ꯏꯁꯤꯡꯗꯤ ꯈꯔ ꯋꯥꯔꯤ ꯃꯥꯅꯦꯀꯣ ꯒꯨꯍꯥꯒꯤ ꯏꯁꯤꯡꯗꯤ ꯁꯨꯝ ꯂꯩꯅꯩꯗ ꯀꯔꯤ ꯍꯥꯏꯗꯣꯔꯤ ꯃꯥꯏ ꯅꯠꯇꯦ ꯃꯥꯏꯒꯤ ꯄꯥꯏꯞꯇ ꯂꯥꯛꯄ ꯂꯩꯕ꯭ꯔꯥꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯂꯥꯛꯇ꯭ꯔꯤꯑꯕ ꯂꯥꯛꯏꯗꯣ ꯏꯁꯤꯡꯅꯦ ꯑꯩꯈꯣꯏ ꯁꯤꯗꯤꯀꯣ ꯇꯥꯗꯣ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯁꯨꯝ ꯃꯇꯦꯛ ꯈꯛꯇꯪꯅꯦ ꯁꯤꯃꯨꯛ ꯆꯥꯎꯅꯅꯦ ꯈꯔ ꯂꯨꯅ ꯍꯟꯕꯗ ꯑꯗꯨꯝ ꯊꯣꯛꯏꯕ ꯑꯣ ꯏꯁꯤꯡ ꯐꯪꯉꯦꯕ ꯊꯣꯛꯑꯦꯕ ꯏꯁꯤꯡꯁꯨ ꯂꯨꯕ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯂꯧꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯔꯨꯕ ꯐꯪꯉꯗꯤ ꯏꯁꯤꯡꯗꯣ ꯂꯣꯟꯊꯣꯛꯑꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯗ ꯃꯥꯅꯤ ꯑꯧ ꯁꯤꯒꯤ ꯊꯣꯡꯁꯤ ꯀꯔꯤ ꯊꯣꯡ ꯍꯥꯏꯔ ꯈꯪꯅꯒꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯒꯩꯒꯤꯗꯤꯅꯦ ꯃꯨꯇ꯭ꯔꯥꯄꯨꯔ ꯑꯣꯏꯈꯔꯦ ꯇꯨꯔꯦꯟꯁꯦ ꯊꯣꯡꯁꯤꯒꯤ ꯋꯥꯡꯃꯗꯤ ꯆꯥꯎꯔꯛꯇꯅ ꯔꯤꯖꯥꯕ ꯍꯥꯏꯔ ꯈꯪꯅꯩ ꯔꯤꯖꯥꯕ ꯍꯥꯏꯔ ꯈꯪꯅꯔꯤꯁꯦ ꯑꯣ ꯕꯥꯝ ꯔꯤꯖꯥꯕ ꯑꯣ ꯁꯤꯅꯤ ꯊꯣꯡ ꯑꯃ ꯂꯩꯔꯦ ꯊꯣꯡꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯑꯒꯗꯤ ꯃꯩꯇꯩ ꯉꯥꯛꯇ ꯉꯥꯏꯕ ꯃꯩꯇꯩ ꯈꯨꯟꯖꯥꯎ ꯑꯃ ꯂꯩꯔꯦ ꯕꯥꯝ ꯔꯤꯖꯥꯕ ꯍꯥꯏꯔꯦ ꯑꯣ ꯍꯥꯟꯅ ꯊꯣꯡ ꯃꯆꯥ ꯑꯃꯗꯤ ꯂꯩꯔꯝꯕꯖꯥꯠꯅꯤ ꯊꯣꯡ ꯃꯆꯥ ꯄꯤꯁꯛ ꯄꯤꯛꯄ ꯑꯃ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯏꯅꯥꯎ ꯃꯤꯡꯗꯤ ꯑꯃꯨꯛꯇ ꯈꯪꯖꯈꯤꯒꯦ ꯖꯤꯇꯦꯟ ꯑꯩꯗꯤ ꯏꯝꯐꯥꯜꯒꯤꯅꯦ ꯀꯩꯅꯣ ꯖꯤꯇꯦꯟ ꯍꯣꯏ ꯌꯨꯝꯅꯥꯛꯁꯤ ꯍꯧꯖꯤꯛꯀꯤꯗꯣ ꯏꯔꯣꯝ ꯑꯣ ꯑꯁꯤꯒꯤ ꯌꯨꯝꯁꯤꯁꯨ ꯃꯩꯇꯩꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯃ ꯂꯩ ꯑꯣ ꯃꯃꯥ ꯖꯤꯇꯦꯟꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯤꯒꯦ ꯑꯣꯖꯥ ꯑꯩ ꯒꯥꯔꯤ ꯊꯧꯏ ꯗ꯭ꯔꯥꯏꯚꯔꯅꯤ ꯂꯅꯥꯏꯔ ꯅꯠꯇ꯭ꯔꯒ ꯑꯣ ꯐꯩ ꯀꯩꯗꯧꯔꯒꯦ ꯒꯥꯔꯤ ꯑꯆꯧꯕ꯭ꯔꯣ ꯒꯥꯔꯤ ꯃꯆꯥꯅꯤꯗ ꯑꯆꯧꯕ ꯍꯥꯟꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯥ ꯑꯗꯣ ꯍꯧꯖꯤꯛ ꯌꯣꯟꯊꯣꯛꯑꯒ ꯃꯆꯥ ꯑꯣꯏꯅ ꯇꯥꯔꯦ ꯃꯆꯥ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯇꯦꯛꯁꯤ ꯆꯦꯜꯂꯦ ꯑꯗꯨꯗꯤ ꯉꯥꯏꯅ ꯀꯩꯅꯣ ꯑꯩꯖꯣꯜꯗ ꯂꯩꯌꯦꯕꯀꯣ ꯑꯥꯏꯖꯣꯜꯗ ꯑꯦ ꯑꯩꯖꯣꯜ ꯇꯦꯛꯁꯤ ꯑꯥꯏꯖꯣꯜ ꯇꯦꯛꯁꯤꯌꯥ ꯃꯤꯖꯣ ꯂꯣꯟ ꯈꯪꯉꯦ ꯈꯪꯉꯦ ꯊꯤꯌꯥꯝ ꯇꯛ ꯃꯣ ꯇꯦꯝ ꯇꯛ ꯇꯛ ꯑꯦ ꯑꯊꯥꯔꯆꯨ ꯑꯣ ꯏꯅꯥꯎꯁꯦ ꯏꯝꯐꯥꯜꯗꯒ ꯂꯩꯔꯝꯕꯅꯦ ꯋꯥꯔꯤꯁꯤꯅ ꯑꯣ
ꯑꯣ ꯊꯣꯡ ꯃꯆꯥꯁꯤ ꯁꯤꯗ ꯂꯩꯔꯝꯕꯅꯦꯕ ꯍꯥꯟꯅ ꯂꯩꯔꯝꯃꯒ ꯊꯣꯡ ꯑꯆꯧꯕꯁꯤ 2017ꯒꯤ ꯑꯗꯨꯋꯥꯏꯗ ꯑꯁꯤꯗ ꯊꯥꯎꯕ ꯑꯗꯨꯃꯥꯏꯅ ꯊꯥꯎꯕ ꯏꯁꯤꯡꯗꯤ ꯀꯪꯉꯤꯅꯦꯀꯣ ꯁꯤꯗ ꯃꯩꯇꯩ ꯌꯨꯝ ꯑꯃ ꯂꯩ ꯀꯩꯅꯣꯔꯣ ꯁꯤ ꯍꯤꯡꯒꯣꯜꯁꯤ ꯄꯇꯥ ꯇꯥꯔꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯄꯇꯥꯅꯦꯕ ꯑꯣ ꯁꯤ ꯂꯩꯔꯤꯁꯤꯁꯨ ꯏꯅꯥꯎ ꯆꯪꯉꯛꯄ ꯌꯥꯕ꯭ꯔꯣ ꯑꯩꯗꯤ ꯏꯝꯐꯥꯜꯗꯒꯤꯅꯦ ꯏꯅꯥꯎ ꯏꯊꯟꯗ ꯂꯩꯔꯤꯔꯣ ꯀꯔꯤꯅꯣ ꯀꯔꯤꯒꯤꯅꯣ ꯏꯇꯣꯝꯗ ꯂꯩꯔꯤꯁꯤꯕꯣ ꯏꯅꯥꯎꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯕꯤꯃꯣꯜ ꯀꯌꯨꯝꯅꯣ ꯈꯨꯟꯗꯣꯡꯕꯝ ꯑꯣ ꯏꯝꯐꯥꯜꯗꯒ ꯂꯩꯔꯝꯃꯦ ꯑꯣ ꯂꯥꯏꯁꯪ ꯑꯃꯗꯤ ꯂꯥꯠꯄꯤꯔꯤꯅꯦꯀꯣ ꯑꯣ ꯀꯔꯤ ꯂꯥꯏꯒꯤꯅꯣ ꯂꯥꯠꯄꯤꯔꯤꯁꯤꯕꯣ ꯅꯨꯡꯁꯤ ꯀꯔꯤꯅꯦꯅ ꯈꯟꯕꯤꯔꯤꯅꯣꯕ ꯁꯤꯕ ꯃꯍꯥꯗꯦꯕꯅꯦꯕ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯕꯤꯃꯣꯜ ꯍꯥꯏꯕꯅꯤꯀꯣ ꯕꯤꯃꯣꯜ ꯌꯨꯝ ꯀꯩ ꯄꯥꯟꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯌꯨꯝ ꯀꯩ ꯄꯥꯟꯖꯗ꯭ꯔꯤꯌꯦ ꯀꯔꯤꯒꯤꯅꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ 2088ꯗ ꯑꯩ ꯄꯣꯛꯆꯕꯅꯤ ꯅꯠꯇꯦ 2088 ꯍꯥꯏꯒꯅꯨ 1988ꯇ 1988ꯗ ꯄꯣꯛꯄꯅꯤ 88ꯗ ꯍꯣꯏꯅꯦ 1988 ꯍꯥꯏꯇꯥꯔꯦꯕ 88 ꯑꯣꯏꯇꯥꯔꯗꯤ ꯆꯍꯤ 19 ꯀꯨꯟꯊ꯭ꯔꯥꯒ 8 ꯆꯍꯤ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯆꯍꯤ 33 ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯪ 88ꯇ ꯄꯣꯛꯑꯦ ꯍꯥꯏꯔꯗꯤ 2000ꯗ ꯆꯍꯤ 19 80ꯅꯤ 80ꯗ ꯄꯣꯛꯑꯦꯕ 80 ꯑꯣꯏꯔꯗꯤ 45 ꯁꯨꯔꯦ 45 ꯃꯌꯥ ꯌꯧꯔꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯆꯩꯁꯨ ꯄꯥꯏꯔꯤꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯆꯩꯁꯨ ꯀꯩꯁꯨ ꯊꯝꯖꯩꯇ ꯂꯩꯖꯩ ꯑꯣ ꯍꯛꯆꯥꯡꯒꯤ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯕ ꯑꯗꯨ ꯁꯤꯒꯤ ꯌꯨꯝ ꯂꯩꯔꯤꯁꯦ ꯏꯊꯟ ꯂꯩꯔꯤꯔꯣ ꯑꯩ ꯍꯟꯗꯛꯇ ꯂꯩꯇꯦ ꯏꯃꯥꯅ ꯋꯥꯈꯤꯕꯒꯤ ꯑꯣ ꯏꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯉꯁꯥꯏꯁꯤꯒꯤ ꯑꯁꯥꯄꯣꯔꯤꯆꯣꯠ ꯃꯁꯤꯈꯩꯗꯤ ꯔꯥꯁꯇ꯭ꯔꯤꯌꯣ ꯆꯦꯡ ꯆꯥꯛ ꯀꯝꯕꯁꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤꯒ ꯍꯣꯟꯗꯅ ꯁꯨꯝ ꯂꯩꯔꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯆꯦꯡ ꯆꯥꯛ ꯂꯧꯕ ꯔꯦꯁꯟ ꯄꯥꯔꯁꯣꯟꯁꯦ ꯑꯥ ꯁꯦꯝ ꯍꯣꯜꯂꯤꯕꯗꯤ ꯕꯖꯥꯔ ꯃꯆꯥꯁꯤꯡꯁꯤꯒ ꯆꯠꯂꯒ ꯄꯣꯠ ꯆꯩ ꯍꯣꯜꯂꯤ ꯒꯥꯔꯤꯗ ꯅꯠꯇꯦ ꯉꯁꯥꯏ ꯀꯣꯛꯅ ꯂꯦꯕꯔ ꯁꯨꯔꯤ ꯂꯦꯕꯔ ꯁꯨꯔꯤꯌꯦꯕ ꯑꯗꯨꯁꯨ ꯐꯩꯅꯦ ꯑꯗꯨꯒꯤ ꯊꯧꯅꯥ ꯂꯩꯔꯤꯗꯣ ꯀꯨꯆꯨ ꯀꯨꯃꯦꯟꯒꯗꯤ ꯌꯥꯝ ꯁꯦꯡꯉꯦ ꯑꯩꯈꯣꯏ ꯕꯤꯃꯣꯜꯁꯦ ꯅꯠꯇꯦꯗ ꯁꯦꯡꯗꯦꯗ ꯁꯦꯡꯉꯤ ꯀꯩꯅꯣ ꯅꯪ ꯉꯧꯁꯣꯛ ꯉꯧꯔꯤꯁꯤꯗꯤ ꯅꯠꯇꯦꯗ ꯁꯦꯡꯗꯦ ꯁꯤꯗꯤ ꯌꯥꯝ ꯁꯦꯡꯗꯦꯗ ꯃꯆꯨ ꯌꯥꯝ ꯃꯛꯁꯜꯂꯦ ꯃꯍꯧꯁꯥ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯤ ꯅꯪ ꯏꯝꯐꯥꯜꯗ ꯀꯗꯥꯏ ꯂꯩꯔꯝꯃꯤꯅ ꯀꯗꯥꯏꯗ ꯑꯩ ꯏꯝꯐꯥꯜꯗ ꯕꯤꯜꯗꯤꯡ ꯁꯥꯕꯒꯤ ꯇ꯭ꯔꯦꯠꯇ ꯂꯩꯔꯝꯃꯤꯌꯦ ꯇꯦꯛꯅꯤꯀꯦꯜ ꯂꯥꯏꯟ ꯃꯇꯝ ꯍꯥꯏꯗꯤ ꯕꯤꯜꯗꯤꯡ ꯁꯥꯕ ꯍꯥꯏꯗꯤ ꯖꯨꯒꯥꯂꯤ ꯑꯣꯏꯔꯝꯃꯤꯔ ꯅꯠꯇ꯭ꯔꯒ ꯃꯤꯁꯇ꯭ꯔꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯑꯗꯨ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯤ ꯑꯗꯨꯒ ꯐꯪꯗꯦꯗ ꯃꯤꯁꯇ꯭ꯔꯤ ꯕ꯭ꯌꯨꯔꯣ ꯃꯤꯁꯇ꯭ꯔꯤ ꯃꯈꯥꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯃꯈꯥꯗ ꯂꯩꯕꯗꯤ ꯖꯨꯒꯥꯂꯤ ꯍꯥꯏꯗꯥꯏ ꯖꯨꯒꯥꯂꯤ ꯅꯠꯇꯦꯗ ꯃꯤꯁꯇ꯭ꯔꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯖꯨꯒꯥꯂꯤꯁꯤꯅ ꯑꯃꯨꯛ ꯃꯤꯁꯇ꯭ꯔꯤ ꯃꯈꯥ ꯑꯣꯏꯗꯣꯏꯔꯥ ꯑꯠꯆꯥ ꯑꯗꯨ ꯅꯣꯡꯃꯗ ꯂꯨꯄꯥ 500 400ꯗꯤ ꯐꯪꯉꯝꯅꯤꯗ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝ ꯄꯤꯗ ꯅꯣꯌꯥ ꯄꯩꯁꯥꯒꯤ ꯋꯥꯔꯤ ꯃꯇꯝꯅꯤꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ 500 ꯆꯠꯄꯤ 1000 ꯆꯠꯄꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯪ ꯆꯍꯤ 95ꯗ ꯉꯥꯏꯕ ꯑꯗꯨ ꯍꯟꯗꯛ ꯄꯩꯁꯥꯗꯣ ꯑꯩ ꯁꯤꯒ ꯄꯨꯜꯂꯒ ꯆꯥꯎꯍꯟꯕꯅꯦꯕ ꯑꯩ ꯌꯨꯝ ꯀꯩꯁꯦ ꯂꯩ ꯑꯣ ꯁꯤ ꯍꯤꯡꯒꯣꯜꯁꯤ ꯄꯇꯥꯔꯣ ꯀꯩꯅꯣ ꯄꯇꯥ ꯉꯥꯛꯇꯅꯤ ꯁꯤ ꯄꯇꯥꯅꯦꯕ ꯑꯩꯁꯨ ꯂꯣꯏ ꯍꯤꯡꯒꯣꯜ ꯂꯣꯏ ꯄꯇꯥ ꯉꯥꯛꯇꯅꯤ ꯑꯣ ꯑꯁꯣꯝꯒꯤꯁꯤꯁꯨ ꯅꯪꯒꯤꯔꯣ ꯑꯍꯥꯟꯕꯁꯨ ꯂꯩꯔꯝꯃꯤ 10,000 ꯇꯥꯅꯤ ꯁꯤ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯌꯥꯝ ꯆꯥꯎꯔꯤꯅ ꯁꯤꯗꯤ ꯁꯤꯅ ꯁꯣꯝ ꯁꯥꯏꯅ ꯑꯁꯣꯝꯒꯤ ꯈꯣꯡꯕꯥꯜ ꯋꯥꯡꯃ ꯀꯥꯏꯗ ꯑꯣ ꯈꯣꯡꯕꯥꯟ ꯋꯥꯡꯃꯁꯤꯁꯨ ꯅꯪꯒꯤꯅꯦꯕ ꯂꯧꯗꯤ ꯂꯩꯕ꯭ꯔꯣ ꯅꯪꯒꯤ ꯂꯧ ꯂꯧꯆꯥꯛ ꯑꯁꯤ ꯂꯣꯏ ꯇꯣꯉꯥꯟ ꯂꯩꯔꯤ ꯂꯧ ꯂꯩꯔꯤꯕ꯭ꯔꯥꯕ ꯅꯪꯒꯤ ꯂꯩꯇꯦꯕ ꯑꯣ ꯑꯠꯆꯥ ꯕꯤꯃꯣꯜꯒꯤ ꯌꯨꯝꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯃꯥꯒꯤ ꯂꯝꯁꯤ ꯀ꯭ꯋꯥꯒꯗꯤ ꯊꯥꯔꯛꯏꯅꯦ ꯅꯪꯁꯨ ꯀꯨꯏꯔꯦꯗ ꯀ꯭ꯋꯥ ꯆꯍꯤ 10 ꯁꯨꯔꯦ ꯑꯣ ꯀꯔꯤ ꯋꯥꯐꯝ ꯇꯥꯟꯅꯁꯦꯕ ꯇꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯨꯝ ꯎꯅꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯁꯤꯒꯤ ꯊꯣꯡꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯃꯌꯥꯝ ꯂꯩꯇꯦ ꯕꯥꯝ ꯔꯤꯖꯥꯕ ꯍꯥꯏꯁꯤ ꯌꯧꯔꯦ ꯑꯗꯣ ꯕꯥꯝ ꯔꯤꯖꯥꯕꯀꯤ ꯄꯥꯎꯗꯝꯁꯤ ꯑꯩꯈꯣꯏꯒꯤ ꯕꯤꯃꯣꯜꯒꯤ ꯅꯪ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄꯗꯗꯤ ꯑꯆꯧꯕ ꯆꯦꯛꯀꯤ ꯕꯤꯜꯗꯤꯡ ꯑꯃ ꯁꯥꯔꯝꯃꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯒ ꯆꯠꯀꯦꯀꯣ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦꯕ ꯑꯁꯥꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗꯦꯕ ꯑꯗꯣ ꯑꯁꯥ ꯑꯄꯤꯛꯄꯗꯒꯤ ꯍꯧꯒꯗꯧꯅꯤ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ
ꯐꯩ ꯐꯩ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯕꯤꯃꯣꯜꯒꯤ ꯏꯅꯥꯎ ꯕꯤꯃꯣꯜꯒꯤ ꯃꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯕꯥꯝ ꯔꯤꯖꯥꯕ ꯂꯥꯛꯄꯒꯤ ꯃꯊꯨꯔꯥꯄꯨꯔ ꯍꯥꯏꯕꯀꯣ ꯁ꯭ꯋꯥꯏꯁꯦ ꯃꯊꯨꯔꯥꯄꯨꯔꯁꯦ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯃꯊꯨꯔꯥꯄꯨꯔ ꯍꯥꯏꯅꯩꯌꯦ ꯅꯠꯇꯦ ꯅꯣꯏ ꯁ꯭ꯋꯥꯏꯒꯤꯁꯦ ꯕꯥꯝ ꯔꯤꯖꯥꯕꯇꯤ ꯍꯥꯏꯗꯦꯕ ꯅꯪꯅ ꯂꯩꯔꯤ ꯖꯒꯥꯁꯦ ꯍꯥꯏꯗꯤ ꯃꯊꯨꯔꯥꯄꯨꯔ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯍꯥꯏꯌꯦ ꯑꯣ ꯑꯩꯈꯣꯏꯒꯤ ꯕꯦꯛꯁꯦ ꯍꯣꯏꯅꯦ ꯈꯪꯉꯤꯅꯦ ꯈꯪꯉꯤꯅꯦ ꯕꯦꯛꯁꯦ ꯈꯪꯉꯦ ꯁ꯭ꯀꯨꯜꯒꯤ ꯕꯦꯒꯇꯨꯗꯤ ꯅꯪ ꯀꯩꯗꯧꯔꯤꯕ ꯅꯪ ꯅꯆꯥꯁꯨ ꯂꯩꯇꯔꯥ ꯑꯁꯤ ꯕꯦꯛꯁꯦ ꯑꯣ ꯑꯁꯤ ꯑꯃ ꯃꯣꯏ ꯃꯦꯃꯣꯔꯤ ꯇꯧꯔꯝꯃꯦ ꯑꯣ ꯍꯣꯏ 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 ꯈꯪꯉꯦ 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 ꯁꯤꯞ ꯁ꯭ꯀꯨꯜꯁꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯁꯤꯞ ꯁ꯭ꯀꯨꯜ ꯑꯣ ꯃꯊꯨꯔꯥꯄꯨꯔ ꯈꯪꯉꯦ ꯅꯪꯒꯤꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯁꯤꯕꯖꯤꯒꯤ ꯅꯦꯅ ꯂꯥꯛꯂꯤꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯙꯨꯛ ꯊꯥꯎꯃꯩ ꯀꯠꯄ꯭ꯔꯣ ꯑꯣ ꯑꯠꯆꯥ 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 ꯐꯩ 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 ꯑꯗꯨ ꯅꯪꯅ ꯂꯩꯔꯤꯕꯁꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯑꯀꯤꯕꯗꯤ ꯂꯩꯇꯦ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯔꯛ ꯃꯦꯂꯥꯅꯤꯅ ꯀꯌꯥ ꯆꯥꯎꯈꯤꯗ꯭ꯔꯦ ꯆꯥꯎꯈꯤꯗ꯭ꯔꯦꯕ ꯍꯟꯗꯛ ꯆꯥꯎꯋꯤ ꯌꯥꯝ ꯇꯣꯏ ꯆꯥꯎꯋꯤ ꯏꯁꯤꯡ ꯅꯠꯇꯦ ꯅꯪꯒꯤ ꯌꯨꯝꯗ ꯆꯪꯕ꯭ꯔꯕ ꯏ ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯑꯠꯆꯥ ꯑꯠꯆꯥ ꯅꯪꯗꯤ ꯃꯩ ꯄꯨꯁꯤꯟꯗꯦ ꯑꯩ ꯃꯩꯒ ꯁꯤꯖꯤꯟꯅꯗꯦ ꯍꯧꯖꯤꯛ ꯁꯣꯂꯔ ꯁꯤꯁꯇꯦꯝꯅ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯅꯤꯅ ꯅꯠꯇꯦ ꯁꯣꯂꯔꯒꯤ ꯑꯃꯗꯤ ꯂꯩꯕ꯭ꯔꯕ ꯁꯣꯂꯔꯒꯤꯒ ꯂꯣꯏ ꯂꯩꯗ ꯂꯩꯌꯥ ꯀꯗꯥꯏ ꯁꯣꯂꯔꯒꯤ ꯀꯗꯥꯏ ꯄ꯭ꯂꯦꯠ ꯀꯗꯥꯏ ꯊꯝꯃꯤ ꯃꯆꯥ ꯑꯃ ꯊꯝꯗꯦ ꯃꯆꯥ ꯄꯤꯛꯈ꯭ꯔꯕꯅ ꯑꯗꯣ ꯅꯪ ꯃꯩꯗꯤ ꯉꯥꯜꯂꯤꯗꯅ ꯆꯥꯛ ꯊꯣꯡꯕꯗꯤ ꯀꯔꯤꯗ ꯊꯣꯡꯉꯤꯕ ꯑꯩ ꯁꯤꯡ ꯑꯣꯏꯅ ꯁꯨꯝ ꯍꯣꯠꯅꯖꯩ ꯁꯤꯡꯅ ꯃꯇꯝꯒꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯁꯤꯡꯁꯤ ꯂꯩꯔꯤꯔꯥ ꯅꯪꯅ ꯊꯤꯔꯒ ꯇꯧꯔꯤꯔꯥ ꯑꯩ ꯏꯁꯥꯅ ꯊꯥꯖꯕ ꯄꯥꯝꯕꯩꯗꯒꯤ ꯁꯨꯝ ꯍꯣꯠꯅꯖꯩ ꯄꯥꯃꯦꯜꯁꯤꯡꯗꯒꯤ ꯑꯠꯆꯥ ꯑꯠꯆꯥ ꯄꯥꯝꯕꯩꯁꯤꯡꯗꯤ ꯑꯇꯩ ꯃꯤꯉꯣꯟ ꯍꯤꯡꯒꯣꯜ ꯆꯥꯛꯀꯣꯏꯗ ꯍꯥꯏꯔꯨꯗꯦ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜ ꯆꯥꯛꯀꯣꯏꯗꯤ ꯈꯔ ꯈꯔ ꯊꯣꯛꯆꯕꯅ ꯁꯨꯝ ꯑꯣ ꯅꯪ ꯍꯤꯡꯒꯣꯜ ꯀꯣꯏꯔꯤꯕ꯭ꯔꯣ ꯑꯩ ꯍꯤꯡꯒꯣꯜꯁꯤ ꯀꯗꯥꯏ ꯀꯣꯏꯔꯤꯒꯦ ꯁꯤ ꯍꯤꯡꯒꯣꯜꯁꯤꯁꯦ ꯁꯤ ꯑꯩ ꯍꯤꯡꯒꯣꯜ ꯄꯥꯝꯕꯤꯅꯤ ꯑꯗꯨ ꯍꯤꯡꯒꯣꯜ ꯅꯪ ꯀꯩꯁꯨ ꯊꯥꯗꯦꯅ ꯅꯪ ꯁꯤꯗꯩꯁꯤꯗ ꯀꯩ ꯊꯥꯔꯤ ꯍꯩꯅꯧ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯅꯠꯇꯦ ꯍꯩꯅꯧꯗꯨꯗꯤ ꯊꯣꯡꯉ ꯆꯥ ꯌꯥꯗꯦꯗꯅ ꯊꯣꯛ ꯆꯥꯕ ꯑꯇꯩ ꯍꯩꯅꯧ ꯊꯩꯕꯣꯡ ꯄꯥꯟꯗꯦ ꯍꯟꯗꯛ ꯂꯣꯏ ꯏꯁꯤꯡ ꯏꯆꯥꯎꯗ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯠꯆꯥ ꯑꯠꯆꯥ ꯃꯇꯝꯒꯤ ꯕꯖꯥꯔ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯀꯌꯥ ꯀꯣꯏꯈꯤꯗ꯭ꯔꯦ ꯀꯔꯕꯥꯔꯅꯗꯤ ꯑꯣ ꯅꯪ ꯀꯩꯅꯣꯗꯤ ꯊꯕꯛꯇ ꯆꯤꯜꯍꯥꯎꯗꯤ ꯊꯤꯗꯦꯕ ꯅꯪ ꯄꯣꯠ ꯆꯩ ꯊꯥꯡꯕ ꯀꯩꯗꯧꯕ ꯆꯠꯂꯦꯕ ꯊꯥꯡꯕ ꯈꯣꯠꯄ ꯁꯨꯝ ꯆꯠꯂꯤꯗ ꯍꯤꯡꯒꯣꯜ ꯑꯣ ꯍꯤꯡꯅꯕꯩꯅꯤꯗ ꯄꯪꯆꯠ ꯆꯠꯂꯤ ꯍꯣꯏꯅꯦ ꯑꯣ ꯐꯔꯦ 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 ꯑꯗꯣ ꯑꯩ ꯁꯤꯒꯤ ꯊꯣꯡꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯕꯥꯝ ꯔꯤꯖꯥꯕ ꯍꯥꯏꯁꯦ ꯍꯧꯔꯦ ꯕꯥꯝ ꯔꯤꯖꯥꯕ ꯆꯪꯖꯒꯦ ꯕꯥꯝ ꯔꯤꯖꯥꯕ ꯆꯪꯖꯕꯒꯤ ꯃꯇꯥꯡ ꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯕꯥꯝ ꯔꯤꯖꯥꯕ ꯂꯥꯛꯆꯕꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛꯁꯤ ꯁꯔꯨꯛ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯇꯥꯡꯁꯤꯐꯥꯎꯗ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯆꯔꯤ